Imphal West District ki manung chanba Singjamai Chinga Makhali Walambe Ningthauzam Leikaida Khanghoudana Hourakpa Meina yum ama Tumna Chakhre hairi mai adu kannaba hotnabada yauba Laikai gi mioi ani sokle hairi yum mai chakraba yum adu oinam bobi apokpa o jandho koba amagini hairi yum adu mai chakle haiba khangnarakpaga Laikai gi miyam chensinaraktuna mai adu kannaba hotnaki adumakpu yum adu gi ayamba saruk Meina Tumna Chakhre tungda fire service ki team sulaktuna mai kannanaba hotnaki hairi Mai adu matau karamna chakhibano haiba khangba ngamdrabasu electric short circuit na maram oiraga chaklakpa oiramba yai hairi One. Đây là anh này dùng dây thau lọc vào. À, tôi đi